Bishnupur district in Nambol A sigi manung chanba Kha-Sanjenbam da khundariba meeoi sing thakna-chanaba phishu-phijam irujaba nongmagi changdraba yadraba yaona lau-sing-u gi thabak singda eeshing phangnaba khwaidagi maru oiriba Waishel Marin haina khangnariba turel asigi turel khongnung thenjilakpa torban gi nak-yetta lam khopchenbadagi turel gi pak sauba hantharakpa amadi amang-ashoi phatta-houdigi polam kya langthokpham oirakpana ngasidi turel gi saktam mangsillakpa yauna laina kya sandorakpa yaba gi akeeba poknare hiramsida tom tv gi akhanaba pawda mama Kangpokpi district ki manung chanba kaunu ching gi singsang napom singdagi chentharakpa lok singi isingna Waishel Marin gi mapung oiba haurakpham oiraga jirang fauduna lakpa turel masa sing amade kangchup lomdagi chentharakpa turel masa singa kangchup kadangban fauna chentharakuna pullaba matung iroishemba amuk phauраktuna sekmai pasoi sagolban kaisamthong nauriya pakhang lakpa Nambol Wangoi amasung mayang Imphal hairiba Assembly constituency nipan asida mathang phauраktuna tonganba turel masa singa samnaduna Waishel Marin turena thekna khoina kilometer humpurom sangna chenduna loktak pata itinpham oiri nongju tha lakraba matung pukhrambam amade awang thangbada khundariba khulsingda leiriba pukri singda yadrabada chahi amada mukti engine sizinaduna turel asidagi ising chingshili aduga Kha-Sanjenbam dadi ngayo komna koina leibana ising chanaba mafam watpadagi turel asida tangduna thongra sanaraga iru maithaba phishu-phijam bagi thabak sing chahi chupa tongnari amadi lobukta ising thajali samna hairabada eeshing phangnaba amata ngairaba lambi oiduna lakli maramaduna khulgi khunkok amadi khunmai khawangda turel khongnungda palsaduna eeshing thingatuna thamli turel asiga sagonaduna laklaba Kha-Sanjenbam dagi masagi chahi 60 helaba naurem mangina mahangna angang oiringai matamdadi Waishel turel gi ising asi asuki matik senglami thakpa chaba fauba sizinarami haina phongdoraki Waishel Marin asidagi ising soktuna phishu-phijam ba thakpa fauba sizinarami adu ngasidi adugi matik hu senba oibana masigi ising ase adugi matik sinaba yadre masigi Waishel Marin de khuju khujale thenju thengkatle phatta-houdigi na pik thalaba thungba turel ase hojikti oire maramaduna mari lenaba authority na amutang miyeng changbiduna hanagumna amutang phanbinaba oina miyeng ase thamjari adubu asuk fajana ising chelamba turel ase haurakphamda turel gi masa haibadi tributary macha singa samnaduna luna na haurakpa turel asigi nak-yetta khundariba meeoi singna turel gi torbanda yengon okon sangol toilet crematorium urinal set hotel dukan yungkya sajinba maramna chahi 15 kunlom gi mamangda leiramba pak sauba adudagi hainingai leitana khujinkhre maruaina greater Imphal gi area da turel gi nak-yetta khundariba meeoi singna plastic bottle yung gi sizinabada kanadraba pothi potkum phatta-houdigi polam kya langthaba toilet machum phishu-phijam gi mahi chenthahanba turel da thadarakpa maramna ngasidi laina tilna kya pokpa yaba sokpada hangoiraba turel gi ising haibadu oirare iro maizrang mamang leikaidagi chahi 95 surabi thingbaijam tampak kauba meeoi amanasu chahi 10 rongi mamangda pukhri ising kanglakpa matamda Waishel Marin turen asidagi ising chingkhatlaga chanarami haujikti amot akai miyamna thallaba sizinaba yadaba haibadu oirabanina pukhri de ising chingsinadre maramaduna ikang tha matamsida sel changna ising leiraga sizinabada awaba amasu oiri haina pawdamlakhi Sigi Waishel turien si digi singi soga phijigi hairaga tham chaame ko hojigi tuti tharabane na khara nungai jaruri ni wakhalamda nungai jara ka du tuti tharai bi singi junia si Waishel turien si digi ne chingkhalega stop tawraga tharak pa ising ni atopa mafam amata dagi tharak panate aduga sigi singji makni khoina thai jari jingje angta di khanda biyong ta miyeng jeng biro haijaningi masigi mathakta amot akai kya langtharak pagi mathakta lobu kya fauduna chelakpana pothok hengatnaba lomi singna labuk singda chemical fertilizer amadi tilhat hidak napi hidak makhal kya chai khibaduna ikang tha matamda turel asida ising chitharakpana turel asigi ising di hu chenba ising haibadu oiduna ngasidi laina kya poklakpa yaba ising gi machu musuk mu ba haibadu onkhre maram asidagi nungtigi miyam gi thabak thorom singda sizinaramba ising asing asidi ngayo komda ising chingshinbada nga sire sizinaba kinare adubu upai leitabana water supply gi ising fauba turel asidagi chingkhatlaga sizinnarakli
अदगी अखोगी डस्टबिन का कैसिजु छदा तुरेंदा लंगधरिबा अमोल अकाई मयाम चे सिसिजु मफम चा चाना थंबिननबागी अदुगी प्लान अमसु तौबीबा अदुगा अदुगी मतुंगदा अखोगी तुरेंसी फजना सेंगतोकपिरगा मसदगी अखोगी इसिंग अफबा इसिंगजिना अखोगिजु लेरक्तबा वारबा मतम इसिंग वारबा मतमजिदा सिगी तुरेंगी सिंगदगी अखोई सिजननबागी पोतो अखोई पामजे अदु turel asigi haurakpham chingda upal kya yanthakkhibana nongju tha matamda nongmani di ising khangchau chawna chentharakpa duga nongju tha loikhibaga ising kanglakpa turel asigi khongnungda saba pakka dam amadi thong singda amot akai sing panduna paisilakpana maram oiraga turel khongnungda mathang mathang panduna leisinba maduda napi sing haujilaktuna thengatpa phunjin hanba amadi ising chenba ngamdabana kungi nong lakpada turel gi ising pathokle इचाउ तोइने थोकले मरमदुना मणिपुर लेंगा की मरी लेनबा लोइसंग सिंह पब्लिक हेल्थ इंजीनियरिंग मणिपुर पोल्यूशन कंट्रोल बोर्ड इरिगेशन एंड फ्लड कंट्रोल डिपार्टमेंट सिंगना अखनबा मीटिंग चंगबिदुना तुरेल असि मखा ताना तौबा अमदि अमोटपा लंगथदनबा अखनबा थौरांग पाइखतलगदि तुरेल गी नाकंदा तारिबा मियोइ सिंह मरु ओइना खा-संजेनबम गी खुंजा सिंगना चही चुपा इसिंग गी अवाबा मायोकनदना लेबदा अचौबा मतिंग ओइगनी अमरोमदा पुखरामबम संजेनबम ग्राम पंचायत की प्रधान निंगथौजम बिरजित नसु वाइशल मरिन तुरेन खोंगनुंग थेनगलकलिबासे तौथोकपिनबा अमदि अमोटपा थाददनबा नत्रगा अमोटपा सिंग फिल्टर तौथोकनबा थौरांग पाइखनबा मणिपुर की चीफ मिनिस्टर एन बिरेन की पुंगनिंग सिंगसिलखली तोंगमना मरम मोइदुन नापी होगजलगा हयंग इसिंग लाकपा कांदा नोंग तारगा इसिंग लाकपा कांदा नापी पुमधरगा इम्फाल की नालादगी लाकपा फत्तबसिंगदुगा पुलप पुल्लगा सही सुपहु ओइबा इसिंग ngakta leire aduna lamdam masigi kai khumna jariba honorable chief minister na miang changbire hairaga amuktadi tawbiu haidana plan da akhoi gi happy duna amuktadi waishel turen bu kanbiu praja gi kanaba pibiu haina request tokjer turen khonung da phunjillakpadagi amasung amolakai mayam tawtharakpadagi sinaba yadraba waishen turen maril asi amutang khonung asi tawthok piraba amasung chenthak leba phatta ising asi अमोल अकाइसिंग खुंधरिबा असि सेंगदोंगनबा लाइना की थौरांग तौबिरगदी तुरेल असिगी खोंगबान तारिबा खुंजासिंगना नोमगी चंद्रबा याद्रबा इशिंग फंगबदा अचौबा मतेंग ओइगनी हाइना तुरेल असिगी खोंगबान खुंदारिबा खुंजासिंगी अपाम फोंदरकली कैमरामैन जेम्स का लोइना पाउदमजरिबा हुइद्रोम रोमेन खा-संजेनबम।